ngasi asi musalman singi yamna senglaba tha chakhen thagi aroiba numikni maramaduna masiga mari lainaba sereng amatang lanthokchari serengi maming albeda ramazan albeda ramazan he ramazan o gunwang batha halledo nahati matamgi khongchetta laihore aikhoina covid ki balada aki balai chatki me paiba marakta rahmat ki tarada thawjal bu yelamba maghfirat ki tarada ne ki bu chairamba athing ba tarana apan ba kongaina lok chabangam hodi najat ki tarado shehri gi barkar iftar gi niyamat law jaba hai hodi mapugi khudol do tarawih gi namaz hafiz ki tilawat tajaba phang hodi ningthira khonjel do ningamda fimona ningthina kuplaga thindokwa tare do handak su nahapu punsiba phanglaba mathangi ramjan phau ngairamge thonganda asase thamduna waro binu aikhoibu thaugal tawrakte tariba balase kupinabani jage tambiyu podam se asonba ummat ki angamba mapugi athoiba darbarda sereng lo sinjare sereng asida arbi wahai khara sijinaki madu ai manipuri da amutang handok charamge albeda kaina yathang bu khangnai ramzan chakhen thabu khangnai bala sathina awa anang tabu bu khangnai rahmat mapugi achal khudol bu khangnai maghfirat langjakhi ba kokpi bu khangnai neki haibadi punna bu kawi najat haibadi naraktagi puthokpi ba shehri haibadi ahing chakhauba barkat haibadi khajiktangna lempa na konaba iftar haibadi chakhen kaiba niyamat haibadi acha athak tilawat haibadi shonba bu khangnai darbar haibadi famfam lang thagachari tabiri bu khuding makbu tawbimal khangbo uchari